ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯂꯩꯔꯤꯕ ꯃꯆꯥ ꯈꯨꯗꯤꯡꯅ ꯃꯄꯥ ꯑꯣꯏꯕ ꯀꯅꯥꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯎꯕꯒꯦ? ꯌꯥꯎꯔꯝꯂꯣꯏ꯫ ꯑꯄꯣꯛꯄ ꯃꯄꯥꯅꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯑꯩꯕꯨ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕ, ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗ ꯃꯆꯥ ꯑꯩꯍꯥꯛꯀꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯈꯤꯗ ꯃꯄꯨꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯕ, ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥꯒꯤ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯅꯆꯥ ꯑꯩꯍꯥꯛꯅꯁꯨ ꯄꯟꯊꯧ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯌꯦꯡꯂꯛꯈꯣ, ꯂꯩꯔꯝꯂꯦꯟꯗꯒꯤ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯅꯆꯥꯅ ꯄꯟꯊꯧ ꯅꯪꯕꯨ ꯍꯜꯂꯛꯈꯣ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ꯫